En Biren Singana Tagalakpa, post some of the social media site or Facebook the ma'am the share Togzari. ILP inner line permit Parliamenta Congress reject out. Manipur gi Praja Singda states the Congress ki leaders sing the informed Tokibra Haiba Wang Yauna En Biren Singana Tagalapa post ma ma'am the share Togzari. Atopa Maheshor Thanauzam Tagalapa post Samadana Condemn Hazari Laikai Jackson Komong Mayumna Junior Mr. India 2025 Service Kata Gold Medal Lorakpabu Thagarpa Fundorakli Loinana En Biren Singana social media site with X Tagalakpa share Torpo Hongatan Mem Tendak Tamzaki Bangladesh the interim government Pariba M the Yunus Amasumaki interim government North East Kimatana Fundo Kibuap Mamada En Biren Singana Akanba mawongda Condemn Tokre Amaromdana Manipur Police ki Tadorakpa warol Madana Isteresi Tungan Hilamasum Beligi Friends Amasum vulnerable areas singda search operation Masum area domination security forces singna Satakre Ahan Mara Pausal Pausigi literal mem Tamzagi Wa culture yokhatuna aphabatha credit taunaba honaminasi tang kunga taruki editorial de gila khusaraga ngasi gi taibang paana sida lairiba miyoiba kauba jiba makhalasi matam gi sakholakpagi matungina satna loncha chaksa yuthak phezet laite amasum yomlai kaireina singbada hiram khudimakta leptana ahongma nayamadi honakti asumna honglakli ba ahongba singasi matamga sunadaba madi khunai dugi masagi laizari besana loncha amasum phezet laitenga sangdam narubada maring marangba susinata ba thoktabnati male masida lairiba ekhoi miyoiba khudimak phajaba phirol makhal kyagi lighting sing sisna ba madi phajaba yungkai saduna ahawba saduna nungai ni hingba pami adubu phana yamna pamduna su khallubu khudimak hek pangthokpa haibatu ngamnati adubu ekhoi miyoibana khwaidigi darkar oiribasi wa culture manghandana thauna leina isagi amadi tungi khunai adugidama karigumba afaba thabak khara toramba duni ekhoi miyoiba khaktanatana taibang pan asida leiriba thawai panba jiba khudimak nongmadi soidana taibang pan thadoktuna sathigada bangaktani Kanasu masidagi nanthokpa haibasing amnaroi adubu hinglingi matamsida afaba lambida khong thangjinduna afaba thabak tawduna izat leina hingna ba honagadabani madu natrabadi khunai si laikha tana mangkhiba tabani ngasigi khunai sida leiriba miyoiba khudimak magi sat asi masana phajai khanjaduna makhal kyagi cosmetic sizinaduna aina mahele haibigi matawgum ondokpa monga mada sanari aduga aki amogi thaba asi nupi sina khara heli mamangai haibatare matamdu do khunai sigi nupi singi yumbalon salamba lamsa sajat amadi sizinaramba aki amo duga hauzuki matam sida sanariba siga sangdamna duna yengnarubada hainingai leitana khena bhaibadu ori khuduma putauri haibadinati adubu kharana punma pu sen thanba manba mawong aduguni kharadang pallabra sahi nauribi nupi masa singna samnadagi karidagi keribasi yengbada saksugo yamna susinadaba maring marangba kya yauri amaromda anaubi haigadra mauna singa sisu karino khangdi kebagi thakti lam yauri sam phawba kebada yauksin khibadi lukhamda tubar kakhatuna makhal makha kya gi masu kya sangjinduna fere haiduna lambi lamjau sali mauna hadana ti mau ahul phawba isu tadaba samtien matana bagi lamjel asidi yauksilaki hairibasing asigi mathakta mobile phone khunai sida pirakriba anawu saithing section da bi yaraktri asumna khunai sigi nupi singna aki amawgi lambida lamjen tanarakpada khunai dugi mauksa gi leizari besana lonsatagi wang balanthokki batarabadi malemgi leiriba tuan furup singna manipuri furup sida thamlibi ikai khumnaba dugi sana noma chang noma gi hantarakpa masana tabani matang sida khradan thamjani bo wapumdi honglakliba matamgi isel su yaudaba yadi dubu aikhoi lamdam sida pokpani lamdam ki lehaudagi sorakpani ngasi mak sakhatpagi Mingda mitau tambagi satnabi amadi hainabi asi imung manung yoksilakuna mitay khoigi phije saksa asi pom top culture amusulakri yumgi mau natragana nupi masa singna aikhoigi ipaipu singna salamba liklam adugi wangmada yumgi mau sing phanek phidon singkhatuna setpa ahal laman amadi matai ubada
ꯃꯀꯣꯛ ꯈꯨꯝꯕꯒꯤ ꯆꯠꯅꯕꯤ ꯑꯗꯨ ꯎꯈꯤꯗ꯭ꯔꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅꯁꯨ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯐꯅꯦꯛ ꯁꯦꯠꯄ ꯎꯔꯛꯇ꯭ꯔꯤ ꯂꯩꯁꯥꯕꯤꯗ ꯅꯠꯇꯅ ꯃꯧ ꯐꯥꯎꯕ ꯐꯅꯦꯛ ꯁꯦꯠꯄꯒꯤ ꯀꯜꯆꯔ ꯑꯗꯨ ꯃꯪꯁꯤꯜꯂꯛꯇꯦ ꯃꯁꯤ ꯆꯥꯎꯈꯠꯄꯒꯤ ꯃꯤꯇꯧ ꯇꯝꯕꯗ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯗꯨ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯍꯟꯕꯒ ꯆꯞ ꯃꯥꯟꯅꯩ ꯉꯁꯤꯃꯛ ꯌꯨꯝꯗꯒꯤ ꯍꯧꯔꯒ ꯕꯖꯥꯔ ꯐꯥꯎꯕꯗ ꯆꯠꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯐꯅꯦꯛ ꯁꯦꯠꯄ ꯃꯁꯛ ꯎꯔꯛꯇ꯭ꯔꯤ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯕꯒꯤ ꯐꯤꯕꯝꯗꯨ ꯌꯧꯔꯛꯂꯤ ꯌꯨꯝꯒꯤ ꯃꯧ ꯑꯅꯧꯕꯤꯗꯒꯤ ꯍꯧꯔꯒ ꯃꯆꯥ ꯂꯩꯔꯕ ꯃꯧꯁꯤꯡꯕꯨ ꯕꯖꯥꯔ ꯆꯠꯄ ꯅꯠꯇ꯭ꯔꯒꯅ ꯑꯣꯐꯤꯁ ꯆꯠꯄꯗ ꯐꯅꯦꯛ ꯁꯦꯠꯄ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯈꯔꯗꯪ ꯄꯟꯕꯅꯤ ꯈꯔꯗꯪ ꯄꯟꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯅꯣꯡꯃꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯈꯥ ꯇꯥꯔꯛꯄꯒ ꯆꯞ ꯃꯥꯟꯅꯔꯤ ꯃꯔꯝ ꯑꯗꯨꯅ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯑꯃꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯈꯜꯂꯒ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯐꯕ ꯋꯥꯈꯜꯂꯣꯟꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯐꯕ ꯊꯕꯛ ꯈꯔꯗꯤ ꯇꯧꯔꯝꯁꯤ ꯑꯩꯈꯣꯏ ꯏꯖꯠ ꯂꯩꯅ ꯍꯤꯡꯁꯤ ꯋꯥꯔꯛ ꯀꯜꯆꯔ ꯌꯣꯛꯈꯠꯇꯨꯅ ꯑꯐꯕ ꯊꯕꯛ ꯈꯔꯗꯤ ꯇꯧꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ editorial special content moina mayam na thamjari atopa paw Pakistan gi jail dagi Afghan saniga kungo homdoi thadokre Pakistan gi jail sing dagi Afghan inmate punna saniga kungo homdoi thadokre masum marai bakta halakre haina Ministry of Refugees and Repatriation thangjanumita sirola mada phongdokre sirola dugi matungina detainees adu hokiba numini da nongpok thangba nangarhar Torkham border crossing amasung Kha Thangba Kangar province da Span block crossing point pharaga Afghanistan da halakhi Pakistan hoki pasai ama jail dagi Afghanistan hena thadok tuna Afghanistan da thakre Afghan million ani hena Pakistan da lerakli Pakistan ga authorities na lo ne yaba travel documents sing pai da Afghan sing lewa si thadok laga satna ba khankhre hauzu mapalam da Afghan citizen lising ni pa nagi lising mapan phawbu jail da lagi Makhoi ayamba Iran amasung Pakistan phadun lei haina leibasigi prison administration gi datan English ngani ga kunga mari gi September thada utkhi Pakistan lone yada ba mong leiba miyoi sing amasung Afghan citizen card paibe sing masana yana leibasigi satna ba thaba aroiba mata March 13 ga mathu yogada numit mangani watli Pakistan gi Peshawar da leiba Afghan nationalist sing makhoi gi Karbawala sing thonglon baunakre tha khipa matam loiraba matungda Paksana maribak ta halan ba horagani haina Interior Ministry di official oibu warning amana haidi Khyber Pakhtunkhwa province ki Peshawar Afghan nationalist sing makhoi gi educational institution sing medical clinic sing amasum atai Karbawala sing thonglon baukre aroibu numit yawdringai da makhoi gi Karbawala sing thonglon na ba provincial authority sing nu suma khoi da khangan kheri Afghan mahiroi sing Afghanistan hankibana maram oiraga district adugi Nasirbagh Road, Bot Bazar, Urmur, Pandu Road, Afghan Colony amasung Samkani School amasung College taragani tu hena thonglon khre Pakistan Afghan million hena lei makhoi gi manung da ayamba hanagi USSR force Afghanistan da leiringai 1980 gi sahi sing da iho ho bangam khai phawra sanglakhi marai bakta halanbagi campaign asi ahanbada English ngani ga kungo homdoi gi October thar siesang paidaba Afghan singi mathakta hauki du bukona campaign asina Pakistan da leiba Afghan punama konsinki Pakistan government Afghan citizen card ACC paibising March 13 phawgi manung masana leba as thadokna bakhanki official loiba document amagi matungina Pakistana khongthang asi lone yadaba foreigner punamak marai bakta halanana ba paikhalakpa thorang amagi manung da sali haidi March 9 gi numidang da media da leak oirakpani haiba document aduna Islamabad amasum Rawalpindi da leiba ACC paiba miyoi sing Afghanistan da thakragani haibagi ingit pi ahum suba lebak singna nauna khundana ba ngairiba miyoi sing yauna face yamna leiba Afghan migrants singi relocation plan amagi manungsana pekhalakpani terrorism gi issue gi wohod Islamabad amasum Kabul gi mari phibam soksilakni ngai marakta Pakistan na phirebas lorakpani amasum phirebasina undocumented Afghan refugees sing da saitheng piwi gi muhutta Afghan citizen card paiba amasum documented Afghan refugee amasum documented refugees sing gi manung sanba miyoi lakh nipan henba da saitheng piraba ye illegal foreigners repatriation program 2023 gi November amadi gi satna bahu khre amasum lone yadaba foreigner punamak marai pakta halana ba government gi firep makasata dana national leadership na ACC paibising busuk marai bakta halana ba hauzuk firep lawre hena document aduna hai loan yada ba foreigners singa masum ACC paibising loina mak masana English singa ni kunga manga gi March 13 phawgi manungda laiba asi thadokna ba pauktak piri
ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯗꯦꯄꯣꯔꯇꯦꯁꯟ 2025 ꯀꯤ ꯑꯦꯄ꯭ꯔꯤꯜ ꯑꯃꯗꯒꯤ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯗꯣꯀꯨꯃꯦꯟ ꯑꯗꯨꯅ ꯋꯥꯔꯅꯤꯡ ꯄꯤꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫